mayam ngasisi 2025 ki aroiba numini hayengdagidi anoba chahi ama haukrani aduna anoba chahi gi yaifa paujel pijari mayam su hen mai pakpa nai yaudaba afaba nungaiba chahi ama oirasanu mayam punna yaifa minarasi loinana tangdu leitaba shanti leiba manipur ama anoba chahi sina lakpa sida purakpo oirasanu haiwa famasi thamjari loinana chahi sigi aroiba video oina hauzik malemgi paugi oiba short update amatang khangminasi hauzik Yemen hariba Middle East ki country asida Saudi Arabia amadi UAE gi marakta unkhanarappadagi laiba ani sigi marakta war thoklaba yari hairi masigi maramsina kari gi hairagadi Yemen hariba lebak asida major hadi maruoiba group ahum leiri ahanbada Houthis makoisi kanamatag yanade USA na terrorist organization ni haina consider tauba group amani ani subadana Yemen gi government makoisi matam sangnadagi Houthis singa fight tonaduna lagli aduna Yemen government gi mateng pangnaba yumthang nariba leibak Saudi Arabia amadi UAE punduna treaty amagi makhada makhoigi lanmi sing Yemen da thaki Houthi singa fight tonaba aduga Houthi sing asi ayambana North Yemen side ta lei aduna South Yemen gi oinadi kind of safe oina lei haibtare mafam sida Yemen government gi control leiri adubu hariba South Yemen asida atopa third group homsu group amasu leiri STC haidana makhoina pamli South Yemen asi independent separate country ama oiba North Yemen ga kariguma mari amata leinadana hana 1990s ki mamangda lerambadugum aduguma sida UAE na STC da support tauri adubu Saudi gi oinadi Yemen gi main government da support tawi STC na South Yemen da attack tawba hoki loinana mafam kharadadi makoina control fauba paisin bauki asumna ngarang ahing UAE dagi tharakpa weapons and armor support vehicles sing yauba sif jahaz ani South Yemen gi Mukala port hari mafam asida thungki Saudi Arabia na khanglaki madu UAE na weapons hadi khuchu khulai sing STC da support onaba pinaba tharakpa jahaz ni haibasi aduna hariba khuchu khulai sing amadi gari sing adubu unloading tawingai lauthari matamda hariba port aduda Saudi na air strike launch tawduna attack chathaki loinana yam chaun amang ta thonki masi matungda ngasi Saudi Arabia na post ama thadaroktuna UAE da warning tawduna hairi nakhoigi nakhota hujik pung kunmari gi matam piri masi gi manungda nakhoigi military pumba Yemen thadoktuna chatkhigedabani haina even Yemen gi government asu UAE ga hana leinaramba contract cancel tawkhre masi gi manungda UAE gi army makhoigi mateng pangnaba haidi Houthi singa fight tawnaba tharakpa haibana ching wafam singa si yauribani aduga interesting waribadi masi gi conflict asida Pakistan su involve torkadori maramdi Pakistan ga Saudi Arabia ga ikoi koidana defense deal ama sign tawna khiba laikrabani leba ani sigi conflict or war da amana amagi mateng pangnaba haidana aduna after 24 hour haidi new year day asida kari update lai habadu yengba tari any update lakpada mayamda mukhangan jarke loisalakpada happy new year to all our Tasi Khangsi family.